Assalamualaikum warahmatullahi wabarakatuh. Ngasi pudun laklib topik sehri amasung iftar gi matam. Quran Pak Allah tabaraka taala na sumna takpi surah Al-Baqarah Quran gi pandup ani suba surah ani suba ayat samaga 187. Asumna hai chao thau nakhoida mayek senglaba matamdu yaudri fau nongalakpagi angauba langlana ahingi amuba langladagi adudagi mapung phallo sahenbadu haibadi rozado numit tadri fauba sigi ayat asina maru oiba ayatni Ramadan thagi oza henbagi matangda kari matangda sehri amasung sehri haibadi ahingi changle chaklen amasung iftar haibadi chara hiliba nungthin numit chupa man nongalakpade numita bahubagi matamda roza hiliba adugi numit nongmadugi roza thugai ba roza kaihanba iftar to break to ba haitare adu foba ayat asigi matung inna ayat asida palliba wahai angauba langlana ahingi amuba langladagi haibadi aikhoina lariba sidagi atyagi aroiba kasin aikoi min uriba kham thengba khudamon harkana isingi samudra rogana isingi aroiba samudragi aroiba aikoi kham thengba asom koi samudra mapalam lepa koi yangmatam koi min uba phangiba aroiba samudragi asom wangmagi aroiba do horizon chal hai tare English targana samudragi sangba aikoi wangba mitki sana ukiba aduga sangba do aroibagi kham thengbada aikogi chinggi lam dharagana akoi tampatigi chinggi dagi masik mangan tholak pipe tare adagi samudragi mapanda lepagana samudragi mapanda lepaga som wangmagi samudragi horizon tail da masik mangana ma horizon tail tholak pa sang tholak padune lai ama chingaga aduga aikogi desert lepagana desert ki wangmada haib tare desert na aikogi bijna uriba kham thengba aroiba desert ki adugi agoiba tholaiba chingdum natraga desert gi labuk khoigi aroiba dugi tampak tugi kachin da tholaiba masek mangan sang tholaiba du haib tare adu fobai matam ne sab thak ba matam se madugi masek mangan du thok matam da sab thak pele padam ne sin helan haire se ayat asida matam asida sab thak padu lepi haibire mahariba masik mangana si English ta khoi physics ki lon dargana twilight hai tar English ta twilight adubu hariba asi karam dona khandu kadage masik mangana si hojik science ki matungina makhal ahum lei kariana astronomical twilight haibadi astronomer sing khatana ugadaba masik mangan amamba amasung angam di sidorakpada angamam angam sindokpasi makhal ahum tangkak ahum thokon lei khoi science tambi matungina madudi ahanbada astronomical toilet kawe astronomical toilet asidi astronomer signa sophisticated machine khulai sinarga ub khaktani ekhoi miyoy begi naked ain ub phangde maramaduna astronomical toilet haina kopi ani suba toilet makhal aduna nautical toilet kawe nautical toilet asana ke nawa kana khoi min ub phangba amam angan sinrakpagi masik asangba dubu aikoina min uba phang dubu nautical toilet ai kawe nautical toilet ai ko ribaram ke ba kan akoi samudra thauba jahaz ki jahaz thauba singna samudra gi thok matam samudra gi ipak yaida makhoi gi mit ki sani yengkhibagi madugi aroiba kham thengbada horizon tail masik manganam phorokpa amam angan sinabagi adubu nautical toilet haina khangnai ahum subada civil toilet haisina kana hapakanda mayamna kangphan laigra ching da laigra surung da laigra ini pham da laigra aikoina atya da ngorok ona min u phangba haiba si batam asida akoigi pithri da laiba city singda makoigi lambi sorokta thaliba street lamp sing da muthat matam adubuna civil toilet haina khangnai ahamadi astronomical toilet ani subada nautical toilet ahum subada civil toilet
ꯑꯗꯣ ꯍꯥꯏꯔꯤꯕ ꯇꯣꯏꯂꯦꯠ ꯑꯍꯨꯝꯁꯤ ꯍꯥꯏꯔꯤꯕ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯕꯒꯤ ꯇꯥꯡꯀꯛ ꯑꯍꯨꯝꯁꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤ ꯑꯆꯨꯝꯕꯁꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤ ꯆꯥꯕꯗ ꯂꯣꯏꯒꯗꯕ ꯃꯇꯝ ꯑꯆꯨꯝꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯔ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯈ꯭ꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯔꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ ꯍꯥꯏꯁꯤꯗ ꯑꯣꯏꯔꯣꯏꯗꯕꯅꯤ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠꯇꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯀꯨꯔꯥꯟꯅ ꯇꯝꯕꯤꯔꯤꯕꯁꯤ ꯑꯌꯥꯠ ꯑꯁꯤꯗ ꯑꯩꯅ ꯄꯟꯈꯤꯕꯗꯨ ꯁꯨꯔꯥ ꯕꯀꯔꯥꯒꯤ ꯑꯌꯥꯠ 187ꯗ ꯄꯟꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯅ ꯎꯕꯗꯅꯤ ꯈꯨꯠꯂꯥꯏ ꯊꯥꯜꯂ ꯎꯕꯗꯨ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯃꯛ ꯇꯁꯦꯡꯅꯃꯛ ꯆꯤꯡꯅꯉꯥꯏ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯁꯍꯥꯕꯥꯁꯤꯡ ꯑꯃꯁꯨꯡ ꯇꯥꯕꯏꯟꯁꯤꯡ ꯑꯃꯁꯨꯡ ꯔꯁꯨꯜ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯍꯥꯏꯔꯤꯕ ꯖꯃꯥꯅꯥꯁꯤꯡꯅ ꯇꯧꯔꯝꯕ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯌꯦꯠꯅꯈꯤꯕ ꯃꯈꯣꯏꯗꯤ ꯃꯤꯠꯅ ꯎꯕꯗ ꯂꯣꯏ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯆꯌꯦꯠꯅꯕ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯃꯦꯔꯤꯀꯥꯗ ꯏꯪꯂꯦꯟꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯔꯕꯇ ꯄꯥꯀꯤꯁꯇꯥꯟꯗ ꯈꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯔꯤꯒꯤ ꯑꯁꯦꯡꯕ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ US ꯅꯦꯚꯦꯜ ꯑꯣꯕꯖꯔꯕꯦꯇꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ 12 to 18 ꯗꯤꯒ꯭ꯔꯤꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃꯝꯕ ꯑꯇꯤꯌꯥꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯥꯏꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦल ꯇꯣꯏꯂꯦꯠꯁꯤ ꯃꯣꯏꯒꯤ 12 to 18 ꯗꯤꯒ꯭ꯔꯤꯗ ꯂꯩꯕ ꯍꯥꯏꯒꯤ ꯍꯣꯔꯥꯏꯖꯟꯇꯦꯜ ꯃꯣꯏꯒꯤ ꯄꯥ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯗꯨ ꯑꯌꯨꯛꯀꯤ ꯇꯣꯏꯂꯦꯠ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦल ꯇꯣꯏꯂꯦꯠꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯗꯤ ꯏꯚꯤꯅꯤꯡꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦल ꯇꯣꯏꯂꯦꯠ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯀꯤ ꯏꯂꯨꯃꯤꯅꯦꯁꯟ ꯑꯇꯤꯌꯥꯗꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯌꯨꯛꯀꯤ ꯇꯣꯏꯂꯦꯠ ꯍꯧꯔꯛꯄꯗ ꯑꯃꯗꯤ ꯏꯚꯤꯅꯤꯡꯒꯤ ꯇꯣꯏꯂꯦꯠ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯌꯦꯕ ꯀꯟꯁꯤꯗꯔꯦꯕꯜ ꯏꯟꯇꯔꯚꯦꯜ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯀꯥꯏ ꯏꯂꯨꯃꯤꯅꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯃꯨꯁꯤꯕ ꯑꯣꯏꯕ ꯃꯗꯨꯅ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ G.V. ꯔꯣꯖꯦꯟꯕꯔꯒ ꯁꯥꯏꯟꯇꯤꯁ ꯃꯣꯏꯒꯤ ꯁꯤꯟꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯏꯟ ꯑꯦꯠꯃꯣꯁꯐꯦꯔꯤꯛ ꯑꯣꯞꯇꯤꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏ ꯀꯔꯤꯅ ꯍꯥꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦल ꯇꯣꯏꯂꯦꯠ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯂꯨꯃꯤꯅꯦꯁꯟꯒꯤ ꯐꯤꯕꯝꯁꯤ ꯑꯃꯝꯕꯗꯒꯤ ꯈꯟꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯦꯕ ꯃꯤꯑꯣꯏꯕꯅ ꯑꯃꯝꯕꯗꯒꯤ ꯈꯟꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯦꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ US ꯅꯣꯕꯦꯜ ꯑꯣꯕꯖꯔꯕꯦꯇꯔꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯀꯁꯨ ꯃꯣꯏꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯑꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯂꯥꯏꯇꯅꯤꯡ ꯌꯥꯎꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯊꯣꯔꯛꯄ ꯍꯤꯖꯥꯎꯗ ꯂꯥꯛꯄ ꯎꯕ ꯍꯤꯖꯥꯎꯗ ꯂꯥꯛꯄ ꯎꯕ ꯉꯝꯕꯒꯤ ꯃꯇꯝꯗꯨꯅꯤ ꯍꯥꯏꯌꯦꯕ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯅꯠꯇ꯭ꯔꯒ ꯑꯔꯣꯏꯕꯗ ꯍꯣꯔꯥꯏꯖꯟ ꯑꯁꯤ ꯁꯦꯡꯐꯥꯠꯇꯦ ꯃꯤꯠꯅꯗꯤ ꯎ ꯐꯪꯉꯤ ꯌꯃꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑब्ꯗꯨꯜ ꯍꯛ ꯁꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯨꯜꯇꯥꯟꯅ ꯀꯨꯞꯅ ꯅꯩꯅꯕꯗ ꯃꯣꯏꯒꯤ ꯁꯨꯜꯇꯥꯟꯁꯤꯅ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃꯁꯨ ꯄꯤꯈꯤꯕ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ 12 ꯗꯤꯒ꯭ꯔꯤ ꯑꯁꯦ 12 ꯗꯤꯒ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯅꯦꯕ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠꯀꯤ ꯃꯇꯝ ꯑꯁꯦ ꯍꯥꯏꯕꯗꯤ ꯐꯖꯔꯒꯤ ꯃꯇꯝ ꯑꯁꯦ 18 ꯗꯤꯒ꯭ꯔꯤꯗꯗꯤ ꯑꯣꯏꯕ ꯌꯥꯗꯦ ꯁꯤꯅꯤ ꯅꯨꯃꯤꯠꯀꯤ ꯑꯜꯇꯤꯇ꯭ꯌꯨꯠ ꯑꯗꯨꯅ -12 ꯗꯤꯒ꯭ꯔꯤꯁ ꯑꯣꯏꯕꯗ ꯑब्ꯗꯨꯜ ꯍꯛ ꯁꯨꯜꯇꯥꯟ ꯁꯟꯁ ꯑꯦꯄꯤꯔꯦꯟ ꯃꯣꯁꯟꯁ ꯑꯦꯟ ꯁꯂꯠ ꯇꯥꯏꯝ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯌꯃꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯩ ꯑꯃꯨꯛꯀ ꯃꯧꯂꯥꯅꯥ ꯃꯟꯖꯨꯔꯨꯜ ꯍꯛ UKꯒꯤ ꯕꯔꯃꯤꯡꯍꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯈꯣꯏꯒꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ 12 ꯗꯤꯒ꯭ꯔꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯑꯦꯡꯒꯜꯅꯤ ꯍꯥꯏꯅ ꯂꯧꯈꯤꯑꯕ ꯑꯗꯨꯒ 12 ꯗꯤꯒ꯭ꯔꯤꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑब्ꯗꯨꯜ ꯍꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦ US ꯅꯦꯚꯦꯜ 어브저ꯕꯦꯇꯔꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯥꯏꯔꯦ G.V. ꯔꯣꯖꯦꯟꯕꯔꯒꯁꯤꯅꯁꯨ ꯍꯥꯏ ꯃꯣꯏ ꯁ꯭ꯇꯗꯤ ꯏꯟ ꯑꯦꯠꯃꯣꯁꯐꯦꯔꯤꯛ ꯑꯣꯞꯇꯤꯛꯁꯇ ꯑꯗꯨꯒ US ꯅꯦꯚꯦꯜ ꯑꯣꯕꯖꯔꯕꯦꯇꯔꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏ ꯃꯗꯨꯗꯤ ꯁꯣꯂꯥꯔ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯒꯜꯁ ꯑꯁꯤꯗꯤ ꯃꯦꯖꯔꯃꯦꯟꯒꯤ ꯒꯥꯏꯗ ꯑꯣꯏꯅꯕ ꯈꯛꯇꯅꯦꯕ ꯃꯁꯤꯅ ꯁꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯐꯖꯔꯒꯤ ꯗꯦꯐꯤꯅꯤꯁꯟ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏꯌꯦꯕ ꯏꯁꯂꯥꯃꯤꯛ ꯔꯤꯁꯔꯆꯔꯁꯤꯡꯅꯀꯣ ꯀꯔꯤꯅ ꯁꯣꯂꯥꯔ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯒꯜꯁ ꯑꯁꯤꯗꯤ ꯃꯦꯖꯔꯃꯦꯟ ꯒꯥꯏꯗ ꯑꯣꯏꯅꯕꯒꯤ ꯈꯛꯇꯅꯦꯕ ꯃꯁꯤꯅ ꯁꯔꯤꯌꯠꯀꯤ ꯑꯩꯈꯣꯏꯒꯤ ꯐꯖꯔꯒꯤ ꯃꯇꯝꯒꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ ꯁꯣꯂꯥꯔ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯒꯜꯁ ꯑꯁꯤꯗꯤ ꯅꯨꯃꯤꯠꯀꯤ ꯂꯦꯚꯦꯜ ꯇꯥꯛꯅꯕꯒꯤꯅꯦꯕ ꯁꯟꯁꯦꯠ ꯁꯟꯔꯥꯏꯁ ꯑꯦꯟ ꯃꯤꯗ ꯗꯦ ꯑꯥꯐꯇꯔꯅꯨꯟ ꯏꯚꯤꯅꯤꯡ ꯑꯁꯤꯅꯆꯤꯡꯕ ꯅꯨꯃꯤꯠꯀꯤ ꯄꯣꯖꯤꯁꯟ ꯃꯔꯤ ꯂꯩꯅꯕꯗ ꯇꯥꯛꯅꯅꯕꯅꯦꯕ ꯑꯗꯨꯕꯨ ꯇꯣꯏꯂꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕ ꯅꯃꯥꯖ ꯐꯖꯔ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯇꯤꯌꯥꯒꯤ ꯏꯂꯨꯃꯤꯅꯦꯁꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯒꯅ ꯄ꯭ꯔꯣꯐꯦꯁꯔ ꯏꯂꯤꯌꯥꯁ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯏꯂꯤꯌꯥꯁꯀꯤ ꯃꯥꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯣꯐ ꯏꯁꯂꯥꯃꯤꯛ ꯇꯥꯏꯝꯁ ꯐꯣꯔ ꯗ 21st century ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯅ ꯁꯨꯝꯅ ꯄꯜꯂꯦ UKꯗꯗꯤ ꯑꯃꯨꯛꯀ ꯑꯣꯕꯖꯔꯕꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃꯁꯨꯡ ꯔꯤꯁꯔꯆꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯔ ꯑꯁꯤ 12 to 16 ꯗꯤꯒ꯭ꯔꯤꯗ ꯑꯣꯏꯈꯤ USAꯗꯅ 13 to 15 ꯗꯤꯒ꯭ꯔꯤꯁ ꯑꯣꯏ ꯏꯁꯇꯔꯟ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯅ 13 14 ꯗꯤꯒ꯭ꯔꯤꯁ ꯑꯣꯏꯌꯦꯕ ꯃꯥꯒꯤ ꯖꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯛꯇꯔ ꯈꯥꯂꯤꯗ ꯁꯧꯀꯥꯠ
ꯑꯩꯈꯣꯏꯒꯤ moonsighting.com ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯁꯤꯖꯟꯅ ꯑꯇꯤꯌꯥꯒꯤ ꯏꯂꯨꯃꯤꯅꯦꯁꯟ ꯈꯦꯠꯅꯕꯒꯤ ꯀꯟꯗꯤꯁꯟꯗꯨ ꯇꯥꯛꯄꯅꯦꯕ A&M Menial Sunset Twilight and Evening Skies ꯍꯥꯏꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯀꯣ ꯑꯗꯒꯤ ꯍꯤꯖꯕꯨꯜ ꯎꯂꯃꯥ ꯍꯤꯖꯕꯨꯜ ꯎꯂꯃꯥꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯒꯤ ꯃꯈꯣꯏꯅ ꯋꯥꯔꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ 18 ꯗꯤꯒ꯭ꯔꯤ ꯑꯁꯤꯗ ꯂꯦꯞꯄꯁꯦ ꯅꯃꯥꯖ ꯃꯇꯝ ꯐꯖꯔꯤ ꯃꯇꯝ ꯁꯦꯍꯔꯤ ꯃꯇꯝ ꯂꯦꯞꯄꯁꯦ 100% ꯂꯥꯜꯂꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯍꯤꯖꯕꯨꯜ ꯎꯂꯃꯥꯅ ꯆꯦꯠꯅꯕ ꯑꯃꯐꯥꯎ ꯂꯩꯇꯅ ꯏꯖꯃꯥ ꯑꯣꯏꯅ ꯑꯗꯨꯒ sheikh muhammad swali al munajjid islam Q&A website ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤꯅꯤꯁꯤꯅ 18 to 19 ꯗ ꯕꯦꯁ ꯑꯣꯏꯕ ꯇꯥꯏꯝ ꯇꯦꯕꯜꯁꯤꯡꯗꯨ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯈꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯁꯤꯡꯅ ꯌꯦꯡꯕꯒꯤ ꯇꯣꯏꯂꯦꯠ ꯑꯁꯦ ꯑꯁꯤꯒꯤ 18 ꯗꯤꯒ꯭ꯔꯤꯗ ꯁꯦꯝꯕꯁꯦ ꯑꯁꯤꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯌꯦꯕ ꯃꯔꯝꯗꯤ ꯃꯁꯤꯁꯦ ꯌꯥꯝ ꯁꯣꯏꯅꯉꯥꯏ ꯑꯣꯏꯌꯦꯕ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯏꯖꯤꯞꯇ ꯅꯠꯇꯅ ꯑꯗꯨꯒ ꯐꯖꯔ ꯁꯣꯜꯂꯤꯕꯁꯦ ꯑꯌꯥꯝꯕꯅ ꯑꯔꯥꯟꯕ ꯃꯇꯝꯅꯤ ꯍꯥꯏꯌꯦꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯃꯥꯖ ꯑꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯦꯍꯔꯤ ꯆꯥꯕꯒ ꯑꯖꯥꯟ ꯇꯧꯔꯒ ꯅꯃꯥꯖ ꯁꯣꯜꯂꯤꯕꯁꯤꯡꯗꯣ ꯃꯥꯅ ꯑꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯅꯠꯇꯦꯀꯣ sheikh swali al munajjidꯀꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ ꯑꯗꯒꯤ sheikh nasiruddin al albani ꯑꯁꯨꯝꯅ ꯍꯥꯏ muhaddis ꯑꯩ ꯏꯁꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯐꯖꯔ ꯅꯃꯥꯖ ꯁꯣꯟꯅꯔꯤꯁꯦ ꯑꯁꯦꯡꯕ ꯐꯖꯔ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯉꯩ ꯄꯨꯡꯈꯥꯏꯔꯣꯝ ꯋꯥꯠꯂꯤꯉꯩꯗꯅꯤ sheikh albani al silsila al sahiha 525 ꯇꯒꯤꯅꯤ ꯂꯧꯊꯣꯔꯛꯏꯁꯦ ꯑꯁꯨꯝꯅ sheikh ꯂꯨꯙꯤꯌꯥꯟꯚꯤ ꯑꯃꯗꯤ ꯃꯨꯐꯇꯤ ꯁꯐꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯥꯏꯝ ꯇꯦꯕꯜꯁꯤꯡꯗꯁꯨ ꯄꯨꯡꯈꯥꯏꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯁꯣꯟꯕꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯨꯐꯇꯤ ꯂꯨꯙꯤꯌꯥꯟꯚꯤꯅ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯑꯃꯗꯤ 7 ꯁ꯭ꯇꯥꯔ ꯀꯟꯁꯇꯦꯂꯦꯁꯟꯒꯤ ꯏꯐꯦꯛ ꯖꯣꯗꯥꯏꯀꯦꯜ ꯂꯥꯏꯠ ꯅꯩꯅꯔꯒ ꯐꯣꯇꯣ ꯄꯤꯈꯤ ꯀꯔꯤꯅ 18 ꯗꯤꯒ꯭ꯔꯤꯗ ꯍꯥꯏꯕꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ 18 ꯗꯤꯒ꯭ꯔꯤꯗ ꯐꯖꯔ ꯂꯧꯔꯤꯁꯦ ꯑꯃꯁꯨꯡ ꯁꯦꯍꯔꯤ ꯑꯣꯏꯔꯤꯕꯁꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯨꯔꯥ ꯂꯥꯜꯂꯤ ꯍꯥꯏꯌꯦꯕ मुफ्ती आर ए लुधनवी सुबह सदिक अहसन अल फतवा वॉल्यूम नंबर 2 दगी असुमना मुफ्ती साफी ने सुहाई की मुफ्ती शाफी अहसन अल फतवादा अकुपा ने नबगी दमकतसु यंगबियो मयामना मोहम्मद एम इलियास एस्ट्रोनॉमी ऑफ इस्लामिक टाइम्स फॉर द 21st century दा असुना साइंस की अखंग आहिसिंगना पीरा फाउता अनम कंसिडर अखोइना एस्ट्रोनॉमिकल टॉयलेट टाइम टेबल सेमगा सेहिलो चलुना हाइबसे फजना मा सेमबसे तसेनम अरानबनी जिंगलाइतना अदना वर्ल्ड स्कॉलर सिंगना अम साइंटिस्ट सिंगना फिजिक्स नैनबा सिंगना मासी हेना खांगबनी लाले हाइबसे अदुगा अखोइगी मणिपुरदा अमदि ऑल ओवर द वर्ल्ड या मन 18 डिग्रीज ओय एस्ट्रोनॉमिकल टॉयलेट लवे मखोइने एस्ट्रोनॉमिकल टॉयलेट लवे kana साइंस खांगबगी सुगुंबा फिजिक्स के खांगा नैनरगा मोइ लरु नतेबा मोइना एरोड्रोम चलगा अखोइना मखोइने हेड चलगा दोमदा टॉयलेट फसे मसे मान थोकु कर मोहा कंदा मसी सिसिने ताहारग मोइ नु सिनजन मन टाइम टेबल सिन मनेबा मोइ चलगा अदगे अदुना मसी याम लाले मणिपुर के सु समानै अदुगा अखोइना अदुना कुरान ता इसिदि कोइ मिन उबदा हाइबनी इबन अखोइना खांगी फजर नमाज ओइद्रिङाइदा मोहैना फजर चाबो थकपदि पुंग 2 जागेरा 3 जागेरा दरकार लेते नमाज मतम दिन होय चुना सोगदबनेबा अदुना अखोइ मसगुमबसिदि कोइ जेक्सन मिनबो होनसि अदुना आइना होजिक इसमसन हारबदा ngasi 2025 की मतुंगिना अखोइ सेहरी चाबो थकप लेपिरु हाइना अहिंग लाउरिसे पुंग 3 मिनट 35 दने ngasi की लेपना जान पुंग 3 मिनट कुनमा कुंदु लेपे मसे अजान से नमाज से फजर की अदो हारिबसिदि एस्ट्रोनॉमिकल टॉयलेट 18 डिग्री सुनेबा तगुमसुं असेंबदि नॉटिकल टॉयलेट पुंग 3 मिनट 53 दो ओइदौबनेबा चा सरी लोइबा अमसुं फजर होबसे अदुगो वहंग अमना हारिबत मसे मान अत्याल थोपो तक अहुमसे नुमित ताबरसु थोएबा नुमित ताबदना मदुगा मसेगी हारिबा अहिंग दो थोपो मसे मान तक अहुमदगी तयोनबद थोएबा हाइबदि फजर अहिंग थोपदुदि अहामदि एस्ट्रोनॉमिकल थोई अनिसुबदा नॉटिकल थोई अहुम सुबदा सिविल थोएबा तोगिमुसुं नुमित ताब मतमददि अहामदि सिविल टॉयलेट थोई अनिसुबदा नॉटिकल थोई अहुम सुबदा एस्ट्रोनॉमिकल थोएबा अदुगा अखोइना नमाज सोनरिबे एसागी नमाज से एस्ट्रोनॉमिकल टॉयलेट सोलेबा एस्ट्रोनॉमिकल टॉयलेट मतम से यो मतमदा हाइबदि अखोइगी मिटना उ फंगद्रबा मसे मंगान उ फंगद्रबा खुलाई खतन थालगा उ फंगबा मसे मंगान हाइबे एस्ट्रोनॉमिकल टॉयलेट अदुना ओइ मतमदा एसागी नमाज लेबे नुमिदांगदा अदुगा मगरिब की नमाज ने केना काना हजि हाइबे सिविल टॉयलेट तो अत्यादगी सिविल टॉयलेट से हे होर मतम मसे मंगान नुमित की मंगान नु ngalega नुमित चंग थखिब कांदा अत्यासे ngorok mono लेरिंग मतम सिविल टॉयलेट ता
ꯑꯁꯦꯡ ꯃꯥꯟ ꯈꯔ ꯂꯩꯍꯧꯔꯒ ꯑꯗꯨꯒꯤ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯃꯥꯖ ꯁꯣꯜꯂꯦꯕ ꯄꯥꯡꯊꯣꯛꯑꯦꯕ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠ ꯑꯁꯤ ꯑꯌꯨꯛꯇꯗꯤ ꯑꯃꯨꯛꯀ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯃꯨꯊꯠꯄ ꯃꯇꯝꯗꯨꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯝꯗ ꯃꯣꯏ ꯃꯒ꯭ꯔꯤꯕ ꯁꯣꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯃꯒ꯭ꯔꯤꯕ ꯁꯣꯜꯂꯦꯕ ꯑꯗꯣ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠꯀꯤ ꯃꯊꯪꯗ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯂꯥꯛꯑꯦꯕꯀꯣ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠꯀꯤ ꯃꯇꯨꯡꯗ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ ꯂꯥꯛꯑꯦꯕ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯐꯥꯎꯕꯁꯤ ꯃꯒ꯭ꯔꯤꯕ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯔꯤꯑꯕ ꯈꯤꯇꯪꯕꯨꯗꯤ ꯊꯦꯡꯊꯔꯒ ꯊꯦꯡꯉꯕꯁꯨ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯁꯦꯛ ꯃꯉꯥꯟ ꯄꯨꯔꯥ ꯃꯤꯠꯅ ꯎ ꯐꯪꯈꯤꯗꯕ ꯍꯥꯏꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯁꯤꯅꯦꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦल ꯇꯣꯏꯂꯦꯠꯇꯒꯤ ꯑꯦꯁꯥ ꯁꯣꯜꯂꯦꯕ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛꯇ ꯃꯣꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯁꯤ ꯃꯣꯏꯅ ꯃꯤꯠꯅ ꯎꯏ ꯃꯁꯤ ꯃꯁꯦꯛ ꯃꯉꯥꯟꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯔ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯁꯥꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯇ ꯑꯦꯁꯥ ꯁꯣꯟꯕꯁꯨ ꯂꯥꯜꯂꯦꯕ ꯃꯔꯝꯗꯤ ꯑꯦꯁꯥꯗꯨꯁꯨ ꯃꯤꯠ ꯎꯔꯤꯕ ꯑꯁꯤ ꯃꯁꯦꯛ ꯃꯉꯥꯟꯗꯣ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯇꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯤꯅꯠ 40 ꯃꯤꯅꯠ 35 ꯃꯤꯅꯠ 40 ꯃꯤꯅꯠ ꯂꯣꯏꯔꯀꯥꯟꯗ ꯑꯦꯁꯥ ꯅꯃꯥꯖ ꯂꯦꯞꯀꯗꯧꯅꯦꯕ ꯃꯩ ꯍꯥꯏꯕꯗꯤ ꯄꯨꯡ 8ꯒ ꯃꯤꯅꯠ 8 ꯃꯈꯥꯏꯗ ꯅꯃꯥꯖ ꯂꯦꯞꯀꯗꯧꯅꯦꯕ ꯏꯁꯥꯒꯤ ꯄꯨꯡ 6 ꯃꯈꯥꯏꯗ 6ꯇ ꯂꯦꯞꯀꯗꯧ ꯅꯠꯇꯦꯕ 6 ꯃꯤꯅꯠ 35ꯗ ꯂꯦꯞꯀꯗꯧ ꯅꯠꯇꯦꯕ ꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯕ ꯃꯐꯝꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯏꯝ ꯇꯦꯕꯜꯁꯤ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯨꯟꯅ ꯁꯦꯍꯔꯤ ꯆꯥꯕ ꯊꯛꯄꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯦꯍꯔꯤ ꯆꯥꯕ ꯊꯛꯄꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯐꯖꯔ ꯁꯣꯟꯕꯒꯤ ꯃꯍꯨꯠꯇ ꯐꯖꯔꯗꯨ ꯑꯣꯏꯗ꯭ꯔꯦ ꯇꯍꯖꯨꯗ ꯑꯣꯏꯔꯦ ꯐꯖꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯐꯖꯔ ꯁꯣꯜꯂꯦ ꯐꯖꯔꯗ ꯑꯁꯦꯡꯕꯗꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯃꯁꯦꯠ ꯃꯉꯥꯟ ꯁꯤꯟꯕ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯐꯖꯔ ꯁꯣꯟꯗꯣꯛꯑꯦ ꯑꯗꯨ ꯉꯟꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯐꯖꯔ ꯍꯧꯒꯠꯂꯗꯤ ꯉꯟꯅ ꯇꯨꯝꯕ ꯃꯊꯧ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯣ ꯐꯖꯔ ꯍꯧꯒꯠꯂꯒꯁꯨ ꯉꯟꯅ ꯇꯨꯝꯁꯜꯂꯦ ꯑꯗꯣ ꯄꯨꯡ 4ꯒꯤ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 4ꯒꯤ ꯃꯤꯅꯠ 64ꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯒꯗꯧꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ 2025ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 5ꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯦꯍꯔꯤ ꯆꯥꯕ ꯊꯛꯄ ꯑꯁꯤ ꯃꯨꯟꯅ ꯈꯪꯊꯅ ꯇꯥꯏꯝ ꯇꯦꯕꯜꯁꯤ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯔꯒ ꯃꯌꯥꯝ ꯈꯟꯊꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ